Laikidraba Naga Misam Taruki Achumba Well Fangangadabani TNL Naga Misam Taruki Asi Baksang Lodri Kuki militants in the Naga Misam Taruk Hatkibatawong condemned Townrakli Kuki militants in the Naga Misam Taruk Fakramatung Tamtin Hatkibatong Tankul Naga Long TNL Amasung Indigenous Peoples Organization Manipuri Ipom Nakan among the condemned Torpagolin and Siena Musing Paduna Sabsabasarak Pina Bataxi Lagli Tankul Naga Long TNL Working Committee in the Tator Pasero Amada Naga Misam Taruku Metra whom the Kuki militants in the Kangpupi district Ilailon Wi-Fi Kuldagi Paduna Pukrama matung da tamtina hatkiba thong akan momong da condemn tawrodon thong asi khwaidagi pangdaba amadi manipur da thokliba conflict asida khwaidagi henna amamba chapter ama oina lehuragani hairi kuki nargo terrorist na misam taruk nungsi haitana hatkiba adungak piba ngamloidaba matawni naga sing na miyoibagi minungsi yengduna kuki taraga mari thadoklaba matung mathangi numita tha amaro mafam khangdana pajinduna lairakip naga misam tarukki tamtina halaba pathapum tharaba haksang oina puthoraki thong naga miyamgi pukningda Pen daba nuai taba bokhale maram asina Naga Misam Taruk hat pada chena basing putoktuna makoibu sabsaba sairak piduna laikidraba Naga Misam Taruki justice fanghangata bani amaram da security agency singna pak sanna thibu humbagi thabuk satharak pada thamarom phajilaknaba phawba Naga Taruki mari makhong khangba ngamdrag kuki taraga mari hek thadokhibaga asiba haksang phangkhiba asimakna state amade center langakna lawriba role asi kaino haiba sawuhang ama oiri TNL gi maikadagi kuki militant group singalenga kasatna riba suspension of Operation Sukudak to abrogate to Buga Loinana KNFP terrorist organization Amani Haina Lautokadabani Amadi Deputy Safe Minister Nemcha Kiogen dismissed the Gudabani Loinana Nagamicham Pavadas Chernabami Kudingmak Tiduna Fagadabani Hairi Amaromda Metarag Hum Doida Nagamisam Taragani Fakiba Adubuning Singduna Laglibajun Tarag Hum Doida Tankul Naga sing na mayra katno observe ta ugani haina su phangdorakli amorom da Naga Misam Taruk Fakraba matung tamthina hatkiba kuki militant sing thawongbu indigenous peoples organization manipuri ipom nakan momong da condemn torokli loina laikhidraba Naga Misam Taruki imung manungi awaba da su organization asina saruk yari hairi Naga Misam Taruk phajing thrawa matung da tamthin hatkiba thaudok asiki matang de state amade center langak na puksel sengna akaknaba matamgi manung da thigatuna senaba sing akan ba sairak piduna asigumba thaudok amu hanna thokan dana akan ba tabuk lobot kadabani haina su Langak taksi lagli nakala morom da Naga Misam Taruki asi baksang postmortem tawbu loikraba so hojik fawbugi oina imung manung ki musing nasi baksang lodri asi baksang sing asibu thamliba Janemski moki akoi bada pamdu thaudok thok tanaba security force ki maikai daga kan mong da section tawrang kayasu laukhatli press na phangko pawmo ki matung na di laikhidraba sing adugi imung manung na si baksang adu laukhiroi hairi panbaya badi Naga Misam Taruki thawai yaudra baksang sing adu ngarang ayu angan bada puraklaba matung Janemski mokta thamkibani ngarang nungtil pung ahum khara helakpa da imung manung ki miyoi sing na police ka loina na verification chathaki verification loiraba matung da ngarang numidang post mortem tawkibani India lenga ke apam badi Manipur gi lamni Manipuri miyam di makhoi da darkar leite ojoi Manipuri ahum thokna khaidok paga pangkha koire official oina lauthok ka da bata ngaire Center da lairiba BJP na lusing balenga kasi apam badi Manipur gi lamni makhoi da Manipuri miyam di darkar leite haibasi makhoi na sathariba thawong na mayek sengna takle haina veteran politician okram joina phongdoragli Mijam Taruk Hatkibabu ex-CM Birena condemn tawkre hojik central government na Manipur state ki oina local liba khongthang sing amasung state asigi honglakliba administration sing asi yenglagadi state asigi law and order ki fibam sing fagalaklagani haiba thajabalai haina hanagi chief minister nongthumam Biren singana phongdokhibagal loinana fajinduna thamluraba Naga khunja Taruk hatoklaga thamlamba thawdo asiba kanba mong da condemn tawkre ex-CM Birena ngarang sina phangkiba kuki singna fajinduna thamluraba Naga khunja sing yasi bhakjang sing thamliba Janemski mokta laikhidraba singi imung manung unaraba matung paumi sing damahang na makata na hai hojik state asida security singi deployment gi mawong asina takpadi government asida Manipur state law and order gi fibam sing fagan na buhana bani masigi mathakta center na Manipur state ki oina CRPF ki Cobra battalion ani thamlakhiba sina state asigi law and order management amasung portfolio ga mari leinaba singda kanma mieng thamli haiba takpani hairi mangna hai Naga khunja Taruk hatkiba se kanba mong da condemn tawi laikhidraba imung manungi awabada su saruk yari haina phongdokhibaga loinana asigumba sathiraba crime amasung violence sing asigi chatnafam society asida laite yenariba khudingma wari sanaduna amadi ekoi masal tanaduna solution puraknaba honagadabani maram asina state asida khundaminariba kanglu furup khudingmang na nungsi chanana hingminaduna santi amasung tangdulai taba puraknaba honaminase haike numit mangani asida akhak arauga loinana nong churaba yai IMD
India Meteorological Department Imphal Center ki pau gi matungina Manipur gi togan-toganba districtsingda lakliba numit mangani asida akhak arau yauna nong churaba yai hairi Imphal East, Imphal West, Thawal, Kakching, Jiribam, Bishnupur, Kangpokpi, Churachandpur amasung Pherjolda ngasi amasung hayeng akhak arau yauna nong churaba yai loinana atai districtsingdasu ngarangdagi horaga numit mangani asi akhak arau yauna nong chugani hairi amaromda Indian Meteorological Department gi report matung ina awang nongpok Bharat sub Himalayan gi mafamsing Kerala, Karnataka amasung Tamil Nadu gi mafam kayada lakliba numit mangani dagi taretni fauba nong kana chugani hairi Kerala gi mafam kayada nong kana chugani haina orange alert lauthokre Kerala, Karnataka amadi Lakshadweep ki samudra khongbal da leiba ngamisingna samudra da nga faba chatanaba khangali leiba asigi awang nongchup thangba saruktana thangja numit fauba da len yauna akhak arau amadi akanba nungsit sitkani hairi Devajit mihata chenaba sing laikai tan thokadabani haukiba June 10 gi ayukta Singjamai police station gi manung chanba Chingamaka Khetri laikai da hui masal chiknabagi wahaudagi yumbu masal khana chainabagi thaudokta laikhidraba Khetri mayum Devajit nifuga humdoi apokpa Jugeshwar gi mihata chenaba sing laikai dagi tan thokadabani mihat asida chenaba sing logi oiba chapchaba choirak pigadabani haina ngasi Singjamai Chingamaka Khetri laikai community hall da wakat mifam chathakre laikhidrabagi machanupi ahalna phongdokibada ma ki mapa hatpada chenaba sing logi oiba chapchaba action lokhatuna mapunsi chuppa jail da thambiyu makhoi bu laikai dagi punsi chuppa gi tan thokpiyu demand sing phangdriba fawba sibak changlore haiki lamdam asida thokliba mihat mipun gi thaudok asida BJP gi luchingba amatana wafam amata hairekte state asida BJP gi lengak ama lakhibadagi khunai asigi section khudingmak makhoina laksinaba honari lakadoriba mikhal asida Manipur gi miyam amadi electors singi laksinaba BJP na thaurangsa tharakraba haibasi asobu wahang amani dialogue amada discussion haiba assembly amadi panchayat khakta sa thagadaba nate mipum khudingmaki punsi mahing debate dialogue amadi discussion mathau tai masi democracy gi machatni amoromda chief minister women economic empowerment scheme gi makhada lupa crore sahum yang khaigi senpambu MLA sing na makhoi gi vote khombagi pambai am oina sinaragliba thawong asimi khalgi chana kanglun gi wangmadani haina veteran politician Okram Joina phongdokla dunam hakna hai handak pangthok durbe state assembly mikhal asida MLA sing gi lanthum lepna banate mai chagliba imalai bag asi kannabagi mikhalni scheme asigi senpam aran mongda sinarakpa asigi mari leina hak masagi mai kaidagi governor da serol amathaduna mideng sangbina bataksin khrem Chief Minister Women Economic Empowerment Scheme gi matang da palladuna mahakna hai scheme asi aphaba scheme amani haina lawi lupa crore sahum yankai yarmak tawduna state asida lairiba nupi lakh ahumga lising yankai da khudong sawa pina paikhaliba scheme asi vote khombagi pambai oina tongan ba MLA sing na makoi gi kendra sing da satharakliba thawong asi election gi offense amani hiramasi gi matang da mahak masana governor da zerul piduna wakatre vote laiba amadi vote yon ba haibasi lo khungau na pani lupa crore sahum yankai asi miam gi selni lengak pai revolution basing na lanai sel na te miam namthak tawduna vote phangna ba politician kharna phongna satharakliba thawong asi yamna laibak thibani handaki mikhal asida lanai gi lam khopsin ba amadi sel tarnaba mikhal nate handaki mikhal asida miyam na Manipuri ahum thokna thugairiba force asi maithiba pipa ngamlagadi lamdam asi mapum oina thamba ngamgani masi thabuk to onthokpa haibasi miyam dal lai haina su veteran politician o joina phongduragli